Manipur Top Trending News na tungan-tungan reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari. Naoriya phulogi mapung numit chuti thaduna state function ohelu ngarang nithil maitei fruit maitei lepak na sinduna Naoriya phulogi chamaga kunthra tere suba mohok kumon thorum wangkai thambal kongda leiba maitei fruit ki mayai loseng pangthokre thorum sida maitei fruit ki thauburel pongbram gulab jatna thorum mapu oinam SCG Hanagi MLA Laisram Radha Kishorna Athoiba Mithunglen Aksing SCG Hanagi MLA Yengkom Surchandra Infal Iski Hanagi Uppa Drugs Ketritama Amadi Dr. Hobam Nolen Komba Amadi Atay Saknai Basina Akanaba Mithunglen Sing Oidun Savyaki Thorum Sita Savyaki ba Wanga Rosina Maite Prupu Amukana Hingat Handuna Chokatnaba Wanaramba Naoriya phulogi Mapok Kumon Numitpu Suti Thaduna State Function Ohelu Haiba Wakum Sing Kongunaki Akanaba Mithunglen Oikiba Dr. Hobam Nolen Komana Maite Ekogi Award Pakya Lady Masi Mekanabgi Damakta Maite Naharo Kya Senggot Promotok Tari Haiki Harumapu Oikiba Gulabzat Maite Kaktagi Maramda Iba Lain Singi Pukai Ama Tamnabgi Apamasu Pongoki El Radha Kishorna Maite Lepakta Hindu Liningi Matamlo Silakle Maite Ipa Epu Singi Ariba Lining Bichata Miyamna Hupna Hanjin Minerasi Haiki Makatarpada Manipur Bangladesh Nepal Amasung Myanmar Chansilapa Mitop Sing Aleptana Kudum Chansilakli MMTU India ki awang nupaki state sing Manipur Assam amadi Tripura Bangladesh Nepal amasung Myanmar chansilakpa illegal migrant singna hana lejemba yelhumi singda population war ama sakhatuna achoba human bomb ama pokai halatuna yelhumi singda achoba chaithing ama piri masina maram oiga Manipur da su Bangladesh Nepal amasung Myanmar gi hojik haisilakpa mitop singna leptana khudum chansilakli haina maitei mitai tribe union ki organization secretary Takhelambam Parijat ki chebol amana phongdokri Sewachil Makataduna United Nations and Economic and Social Council ki report amana Bangladesh ki nongmada chawakna mi lising amaga chaniga marfurom awang nungpo kilamdamda illegal migrant oina changsilakri amadi Myanmar thokiba lalasina Manipur da Myanmar ki mitop kya chulet changsilakri kumja 2017 dagi 2020 fawgi tela matamsida kuki ki kul lising aniga chawma rom hengalakri haina report tawri Bangladesh amasung Myanmar gi chansilakpa illegal migrants singsi awang nungpuk lamdamgi hana khundadun laikraba lining lol amadi proof manaba mafam singda changlafam lawdun lairi MMTU na mapandagi mitop kya changsilai haiba singsi mina uba amadi India lengak na puthokpa tungan ba census report ki matung ina haibani Manipur da maitei pangal changsilakibasi puari ki matung ina kumja 1606 da mioi lising ama romni makoida matamdugi ningthongna yumnak humfuga humdoi piduna khunda hanki masida natana 1951 natragana 1961 gi makhada changsilakiba khuding ekhogi Indian citizen ni haina lawgani Manipur da kumja 1961 gi census report matung ina apunba state sigi missing hengatpagi chang chada 6.20 oiba matamda maitei pangal gina chada 30.62 oiki kumja 1971 dagi 2011 phawda maitei pangal gi missing hengatpagi chang chada 15.61 dagi chada 93.06 phawba oiki India gi Home Ministry na me 18 da mitop khandoknaba notification thokraba matung Assam da mitop khandokgi thabakana chathari Assam gi acre lakh 1.20 da lasilamba enclosure sing tathokhe Mizoram da su tha sigi taragumdoi phawda Myanmaris lising aniga chahunga kunga humdoi amadi Bangladeshi Muslim lising ahum khandoktuna biometric data lawkhe Lunana Mizoram lengang na chawakna Myanmaris lising kuntra gani thoi lady haina lakrupa laikre MMTU na Manipur da khundariba maitei pangal singi interest soknaba amadi nuaitanaba karigumba thabak amata tawkibasu laiti tawsi tawroi khundaminaniba puru khudimaki marakta mitop kya chaksilaklaga ekhogi sotha na laiba similon laifom amadi lenga longi oiba phida kya mitop na musilakpa asida ekhoi amatana yapamthokte masina hana lejamba maitei pangalgi saktamdasu chauna akaiba pinabagi maram oihalakli masingba maram sing asigidamak MMTU na makatana hanaba chainaba pamde census report ki matung ina piriba data asida aranba yawi haina khalagadi census report puthokliba lengakta tanabiu hangbiu karigumba khangning tarningba leragasu punna paminaduna punamaki interest da wari sanabana punamaki yataba oigani social media platform singda wakai ngangbadi tawhningde kumja 1951 61 gi matungda changsilakiba atopa proof singi mitop sing kaya yam leibage haibasisu lengang na atu matamda puthokpiu haina MMTU na phongdorkli makha tarpada
Khwairabangi tinna kupa dukan macha sing matamga chunaribra association hanglakli hi lisang sitna dukan macha phamjaduna thawa hingnaba dukan phamliga singi phibam aduki matik soksile Imphal manungi khwarma keithelgi mayol oiba tinna kupa apikpa kachagi dukan singsi matamga chunaribra haibasi hangba yaba wahang oirate haina Khwairamban Bazaar Stall Association gi secretary P Major gi chewal amana phongdokli chewal china makhata aduna malem gi lepak yana nupi khaktana phamba ima keithel haina singthariba Fajakraba ima keithelgi masak kachagi dukan sing asina fajaba hanthale Manipur lengang atopa district singda ima keithel amadi supermarket kya saduna miyamda kusinakre duribadi haujik temporary market asida laiba dukan sing asidi put mari pakpa khuraba kakhal amada ngari namagumna nam sinduna thamnari nongju nungsa kyagi awawa khangtuna imung punaba honabada awaba polum oiri lengang apipa dukan sing fit mari gi pak chawasi fit taruk aduga nipan gina tara hengat piraga dukan singsi matamga chunaba permanent plot oina athubada mafamsida sabiduna keithelgi phajaba saktambu mapangi lam koiba singi pungning singsinphom ohenaba thausil haiba lengak ama lei haibadu thabakta otokpiu hairi si pawdamada soikilam kibawa basuma pigani channel si bunuk sibiduna share amadi subscribe tawbibi damo haini tan thagpa khondokchari amadi makhatana myam gi seba tawba ngamba ojege